Manipur gi hauze koiriba fibam asi Thengnaba hotnabada miyamsu amata oiba Ngamdaba political parties su Punsillaga Thengnaba Ngamdaba asina kari oirakadagi haiba chapchana khangba ngamhandana laiba asi Laibak Thibani haina CPI gi luchingba amadi hanagi minister Dr. Nara na nungnangba phongdokre Manipur lenga ke minister oiramba Fairoism Parizat Laikhidaba Chahi Tara Fabagi Kumon Thorangasi Fairoism Parizat Memorial Trust Amadi CPI Lamlai Local Council Sinduna Imphal Iski Chalo Dalaiba Irawat Parta Mioi Lising Kayana Sarukyadana Pangthokre Laikhidraba Comrade Parizat Ki Mitamda Hai Laikatuna Ikai Kunabasu Utki Laikhidraba Saitaba Laiwekraba Thawai Haina Mingtonba Oke Sanana Iba Isai Amasu Thoram Aduda Hongna bimatung in a fonki. Thoramaduga Mari Lainana, Mahaki Warolda, Fairoism, Parizat, Memorial Trust ki advisors su Oiriba, Dr. Nara Lamian Bahizam Irawatki, Kudung Induna, Parizat na Paikat Lamba Tabak Thoram Singthaki, Amaromda, Manipur, Tripura, Kasar Amadi, Lusai Hills Yauna, Purvanchal Pradesh Semnaba hotnarakpada madugi mayokta Manipur gi saktam kaiba yaroi haina ingsok lising amaga chamapan nifunipan gi September 18 da pungdom mamda miyamna horakhiba ihogi thogdokpo ningsingduna aponma Manipur gi damak lamyan ba hizam irawatna lauramkhiba thodang amadi mahaki wakhalonbu singthakhi Manipur gi oirewa fibam asida irawat ki wakhalon amuk nauhongnana ningsingduna nainabagi tangai fadaba lei hainasu hana minister asina phongdokhi Haujek oiriba Manipur gi political gi fibam gi matang da palladuna Dr. Nara na hai masagi khanduna political party are palai handaba chongthok chongsin tawba ngangkhibawa ngakpa ngamdaba masagi oijabana Laibak ki oiba thabaktagi lumna khanba kaya asi Laibak Thibani asiguma matam asida irawat amadi parizatna chatlamba lambi nauhongnana ningsingsi haiki ख्वाइदगी मरुओरिबो पोर्टसी अखोइदा मुक्का थेंगनगदब प्रजासु राजनीति दलसिंगसु पुंजलग थेंगनबगी वाफम सिमसु दैते इरेन चिमिसर ओरिङै इरांगजे हरकपगी ममांगदसु इरांग अम तौगदोरेसि कोइ फिल तौनदना ऑल पार्टी मीटिंग कौबियोसि खबर की थोंगदसु अनि हमलग हाय आई बोइनसु कोइ पीरुई अदुबु इट डज नॉट हैपन अदुम कौगिदे कोनंगदा पूरा कांदा काइथा नरा कांदा कमिटी में सेमेन सरकार लाउथोय आई की मिंगजी और कोई कंसल्ट तौर मसु लेते बट मीटिंग दो अमुक सु कौरकना फंबसु फंगिद्रे फंब ngамदबगी मरम नै नरगा फंननबो होनबगी इफर्ट सिसु अमत लेगिदे राजनीति की लमन सिंगनबगी पार्टी अमा अनि की ममिंग पनर ngangnabदों तौई येंगिब तारी प्रेसिडेंट रूल का याम याम अफब पुरकतगेसे बट इट्स वेरी डिफिकल्ट टू प्रेडिक्ट